ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯁꯨ ꯅꯣꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯒꯦ ꯍꯥꯏꯗꯦ? ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ." ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯒꯦ ꯈꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯄ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯃꯩꯆꯧ ꯑꯃ ꯑꯣꯏꯔꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥꯏꯆꯧ ꯑꯣꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯨꯕ ꯁꯨꯗꯕ ꯆꯠꯅꯗꯦ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯄꯥ ꯆꯨꯝꯂꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯅꯪ ꯁꯥꯎꯔꯅꯨ꯫ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯀ꯭ꯔꯥ 2 ꯈꯛꯇꯪ ꯂꯩꯔꯨ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯍꯥꯛꯅ ꯉꯀ꯭ꯔꯥ 2 ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯀ꯭ꯔꯥ 2ꯗꯨ ꯈꯣꯡꯕꯥꯟ ꯑꯃꯗ ꯊꯥꯗꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯥ, ꯈꯣꯡꯕꯥꯟ ꯑꯁꯤ ꯁꯤꯠꯂꯨ, ꯃꯁꯤꯗ ꯉꯀ꯭ꯔꯥ 2 ꯁꯣꯏꯗꯅ ꯂꯩꯔꯦ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯣꯡꯕꯥꯟ ꯑꯗꯨ ꯁꯤꯠꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯀ꯭ꯔꯥ 2 ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ ꯍꯥꯏꯅ ꯈꯪꯅꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯅꯥꯅ ꯍꯨꯔꯥꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯗꯨꯕꯨ ꯈꯪꯕ ꯉꯝꯕ ꯃꯤꯑꯣꯏ ꯊꯤꯔꯛꯄꯗ ꯌꯥꯝꯅ ꯆꯨꯝꯕ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ ꯀꯧꯔꯨꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯧꯕ ꯂꯥꯛꯂꯦ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯗꯣꯂꯥꯏꯗ ꯇꯣꯡꯍꯟꯗꯨꯅ ꯂꯝꯕꯤꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯈꯜꯂꯝꯕꯗꯒꯤ ꯃꯆꯤꯟ ꯊꯣꯛꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯦ, "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯆꯦꯡꯕꯥ ꯀꯥꯒꯗ꯭ꯔꯥ ꯆꯦꯡꯕꯥ ꯀꯨꯝꯒꯗ꯭ꯔꯥ?" ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯗꯣꯂꯥꯏ ꯃꯊꯛꯇꯒꯤ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅꯔꯗꯨꯅ ꯗꯣꯂꯥꯏ ꯄꯨꯔꯤꯕ ꯃꯅꯥꯏ ꯅꯨꯄꯥ 2ꯗꯨ ꯑꯃꯅ ꯆꯦꯡꯕꯥ ꯀꯥꯕ ꯑꯃꯅ ꯆꯦꯡꯕꯥ ꯀꯨꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯇꯨ ꯈ꯭ꯌꯥꯎ ꯍꯦꯛ ꯆꯨꯡꯂꯦ꯫ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯉꯩꯅ ꯍꯥꯟꯅ ꯐꯥꯎꯔꯦꯅꯥ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯇꯨꯃꯤꯟꯅ ꯈꯟꯅꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯟꯅ ꯃꯆꯤꯟ ꯃꯦꯜꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨ ꯇꯞꯅ ꯊꯥꯔꯒ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯦ, "ꯆꯨꯝꯃꯤꯗ ꯑꯣꯖꯥ ꯃꯥꯏꯆꯧ, ꯆꯦꯡꯕꯥ ꯀꯥꯕ ꯆꯦꯡꯕꯥ ꯀꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯕꯅꯤ꯫ ꯑꯣꯖꯥꯅ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯜꯍꯟꯈ꯭ꯔꯒꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯕꯨ ꯍꯥꯏꯗꯣꯛꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯊꯝꯐꯝ ꯇꯥꯛꯎ." ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯅꯤꯗꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡꯗ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕꯅꯤ." ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯈꯣꯏꯗ ꯃꯗꯨ ꯑꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯀꯟꯕꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯈꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯃꯈꯣꯏ ꯑꯅꯤ ꯍꯨꯔꯥꯟꯕꯗꯨ ꯍꯥꯏꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯃꯥꯡꯈꯤꯕꯗꯨ ꯃꯔꯝ ꯌꯦꯡꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯄꯥꯛ ꯑꯃꯗ ꯎꯐꯨꯜ ꯈꯔ ꯆꯥꯏꯁꯤꯟꯗꯨꯅ
ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯣꯠꯆꯤꯟꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯁꯅꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯧꯊꯣꯛꯍꯟꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯐꯨꯝꯂꯝꯕ ꯊꯦꯡꯅꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯔꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯨꯝꯕ ꯃꯥꯏꯆꯧꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯗꯣꯂꯥꯏꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯃꯗ ꯅꯣꯡ ꯆꯨꯝꯃꯟꯗꯕꯗꯒꯤ ꯏꯁꯤꯡ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯌꯦꯡꯕ ꯍꯩꯕ, ꯑꯆꯨꯝꯕ ꯂꯩꯐꯥꯎ ꯐꯥꯎꯕ ꯉꯝꯕ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ ꯀꯧꯕ ꯑꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯤ ꯀꯌꯥ ꯆꯥꯗ ꯊꯛꯇꯕꯅ ꯁꯤꯕ ꯇꯥꯔꯦ, ꯅꯣꯡ ꯇꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯥꯗꯕꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯉꯀ꯭ꯔꯥ ꯃꯥꯏꯆꯧ ꯑꯗꯨ ꯀꯧꯔꯨꯅꯕ ꯃꯅꯥꯏꯁꯤꯡꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯥꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯗꯣꯂꯥꯏꯗ ꯇꯣꯡꯍꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯇꯥꯟ ꯆꯥꯟꯅꯔꯨꯕꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯇꯧꯔꯒ ꯈꯪꯒꯗꯒꯦ ꯈꯜꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯧ ꯃꯅꯥꯏꯁꯥ, ꯑꯩ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯒꯦ, ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯝꯃꯨ"꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯈꯤꯗꯨꯅ ꯃꯈꯣꯏ ꯊꯤꯕ ꯐꯪꯂꯔꯣꯏꯗꯕ ꯌꯥꯝꯅ ꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯉꯣꯏ ꯑꯃꯣꯝ ꯑꯃꯒ ꯍꯉꯣꯏ ꯂꯥꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯉꯣꯏ ꯑꯃꯣꯝ ꯑꯗꯨꯅ ꯂꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ ꯅꯪꯕꯣ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯄꯪꯆꯠꯇ ꯆꯠꯂꯤ, ꯅꯣꯡ ꯇꯥꯗꯗꯨꯅ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯋꯥꯅꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯒꯗꯒꯦ ꯈꯛ ꯌꯦꯡꯒꯦ ꯍꯥꯏꯗꯦ"꯫ ꯍꯉꯣꯏ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯍꯉꯣꯏ ꯂꯥꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯦꯔꯥ ꯅꯨꯄꯤ, ꯅꯪꯅꯗꯤ ꯑꯩꯕꯨ ꯄꯪꯆꯠꯇ ꯆꯠꯂꯤ ꯍꯥꯏꯔꯤꯕ, ꯅꯣꯡ ꯇꯥꯗ꯭ꯔꯤꯕ ꯑꯁꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯌꯦꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯇꯥꯒꯗꯕ ꯅꯣꯡ ꯑꯗꯨꯗꯤ ꯁꯒꯥꯏꯒ ꯋꯥꯡꯅ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯂꯩꯐꯝꯒ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯃꯨꯟꯅ ꯇꯥꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯟꯅ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯒ ꯇꯥꯟꯅꯔꯛꯄꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯁꯥꯎꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯈꯣꯏꯕꯣ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯝꯃꯨꯔꯥ"꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯆꯨꯝꯕ ꯁꯥꯔꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯁꯥꯎꯖꯤꯟꯅꯔꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ, "ꯋꯥꯔꯧꯕꯤꯒꯅꯨ ꯑꯣꯖꯥ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯏꯅꯤꯡꯊꯧꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯗꯣꯂꯥꯏꯗ ꯑꯃꯨꯛ ꯇꯣꯡꯍꯟꯗꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯄꯥꯛ ꯑꯃꯗ ꯎꯐꯨꯜ ꯈꯔ ꯆꯥꯏꯁꯤꯟꯗꯨꯅ ꯆꯩꯇꯦꯛ ꯑꯃꯅ ꯈꯣꯠꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯅꯔꯒ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯨꯏꯔꯔꯣꯏ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡ ꯇꯥꯔꯛꯂꯒꯅꯤ, ꯁꯒꯥꯏ ꯁꯥꯗ꯭ꯔꯕꯗꯤ ꯏꯁꯤꯡꯅ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ"꯫ ꯋꯥ ꯑꯗꯨ ꯇꯥꯕ ꯅꯤꯡꯊꯧꯅ "ꯁꯣꯏꯗ꯭ꯔꯦꯀꯣ" ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯗ "ꯁꯣꯏꯗ꯭ꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯕꯨ ꯄꯥꯎ ꯆꯦꯜꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯒꯥꯏ ꯁꯥꯔꯒ ꯅꯣꯡ ꯉꯥꯏꯅꯕ ꯂꯥꯎꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯣꯡ ꯑꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯁꯒꯥꯏ ꯁꯥꯔꯝꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅꯔꯝꯒꯗꯕ ꯑꯗꯨꯗꯒꯤ ꯀꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ
ꯉꯀ꯭ꯔꯥ ꯃꯩꯆꯧ ꯐꯥꯎꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯄꯦꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯇꯨꯅ ꯃꯅꯥꯏ ꯑꯗꯨ ꯃꯌꯨꯝ ꯐꯥꯎꯕ ꯗꯣꯂꯥꯏꯗ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯉꯀ꯭ꯔꯥ ꯃꯩꯆꯧ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫